नोंथक्ता पाइखिबा पोसक्तु करिनो इम्फाल इंटरनेशनल एयरपोर्ट की कंट्रोल एयर स्पेस ngarang nungthil pung khara paiduna laikhiba posak adu karino haiba hojik phauba khangdana leire loinana mari lainaba authority amatagi maikedagi miyamda lauthokpasu leitre posak asi nongthakta pung kaya paiduna laikhiba maramna miyamna sizinariba chamba drone amadi oiroi haina airport laikhiba police amade army gi official sing aduna phongdoklamkhe maramdi miyamna sizinariba commercial natraga film gi drone sing aside yam labada minute nifuga mangarom tamak nongthakta paiba ngambane adubu ngarang paiba ukhiba posak adudi pung kaya paiduna laikhiba maramna achamba drone amadi oiroi haina phongdokna khe loinana asigumba posak asi China ga lonaba India gi mafam ataida marak marakta thengnakhiba China gi surveillance balloon oiramba yai haiba wafam phauba phongdoknaba official sing yaukhe international airport amagi control airspace da matau karamna masak khangdaba posak ama pung kaya paiduna leibada karisu tauba ngamkhidaba aduda miyamna nungnangba poknakhe India gumba military gi lamda mapangal kalaba laibak amagi airlines service ta achouba singnaba malakliba sida karisu tauba ngamkhidaba si yamna laibak thibane masi marik chumba inquiry ama chathaduna asigumba thawong asi matungda mugana thogandana bahona phamthoi haina airport panduna lainakhiba passenger singi imung manungi maikedagi phongdok narakle amarom da sakhangdaba posak adu nungthil pung ani khara helakpadagi numidang waidam pung nipan helakpa fauba airspace asida paiduna leiba ukhi haina airport asibu ngak senbagi thabak tawriba CICF na phongdorokhe adubu Indian Air Force ki fighter plane ani na air surveillance tawki hairiba dugi matang da de official oiba wafam amata phongdorokhe de